Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi samhau sangom Mangao Thibi nifu taret suba tangkak amok buduna lagjeri mayam punna taminarasi Isabella so mana haige khalamba wadu di hairaktada wadu thaidorakli kaishunate daji kainone kaishunate de haujikti haigen tarmaga Majina thokpa ma hekta haijalaye Isabella so Grayson Giwanida cheda tamadana ngaitri Manaw nupiduna asumna hairakaba sidadi maso wasigi maramda makha tarakri magi oiba waoina pushalae Adanangbiya nange kaunda pesa kaya yaurige kaigino che se pesa khara janba adogi nangonagi khara sizinagaen tawni Majina mangonda paisa jillage hairakpasi ngasina ahanbani inganga I majige wada tabada makoy apokpasina tha khudingi majin mana makoy aningi account yamba yamdaba paisa dum habibani asamna mapasena tawraklibasi chahi ani homgi wanati makoy na gyan tarakpadagi tawduna leiramlabani adogi shumathakta machi asigi helumdagi so income laklibani aduna su ingangakpani paisa jillinga hairakpasida Adaba karishu hena khanjiludana asengwada dum khumdorakli Isabella so che aingide aina suka hena project panglele thoklaga sijina banina yam yaudre kuntaro khara hena di auribani ado ai madam khara sijinarage amuk thuna singbirage katobuda sinna doino che gele duna konaroi hairo ta singbadi Helena gi leramba sel singdi leisi henbi bahana ba singbada loina loikrabani Adugi matung mapana amadi mana hamjinjaba selnadi handak jingnaiba mu hanaba siliba sida konarroidabana manaw nupisida hanglibani manaw nupisina hanglakliba wahang sigi paukamso pidaba yadabana majinna thorakpa ama hekta haijalakli aingi marup ama aruba lainana naba layangbada sales laitaba adugi aina mating panggena khanbaini Isabella so wahang mathang hangjilakli Kayaruba lainana haisiche aduga china yam thuna singbege haisina kai layang na paisa laitadana lairiba imungduna paisa se thuna singani haibadi ai thajati da chi Helena samagi thokpa ngamnaba khumnakli liver transplant tawgadamni mathibong warakpa ngamdabagi mayudu thakmandana liver do parabra pathali goramni aduga paisa ko thoma mukting handoini ne handai Helena so kon kalap Manaw nupina hairakliba wasida yaningdabo lakli yu thakpa khaktana liver sokna heba laitamni ko hodobo ba ayambana bodi yu thakpa ngangtani soklise nangsia se piningdabai waro nawbia piningdabai nate daji baram chaba chadaba duwi wani Helena sa tharakli maram chari siro nangise Isabella so machege wanto ayaningde selfie ba ngamnai haibadu ngamdi Aduna maso itap tharanga hairakli che account da yariba paisa singse loipi bade ngama 10 lakhs di IPG aduda waladi baba dai lawro Helena paisa do khara hapa khodi haining bani adubu anam kan mi manaw nupi sena yaro oidaba do khangbana wa manglaga toklani khanduna hoi haibada matare maduna trabadi makata ba jat ki wahangsu Manaw nupi sena mangonda hanglarani haibaso mahak munna khangi hanglakadariba wahang singdogi matik chawo poko mahang na piba ngamlo hanbaso Helena masana khangje maram sena wada subjelakni hai phari awhabado ai babada gira kaino hanglage numidang do sen sanagi mayumda makhoi luna tinaba bota so yamna thawa yawna chenjaba mamanaba khara pulammi yamba natte Makui taramuktani Suyin sanagi mama ibema langlena Jackson da changka iron baga honakri Mapabong Bishwamitrana maja singna nganu janingi haibaduda Jackson gi maningda dapthariba sayen thongnabagi pitak tawba tongang da kaduda nganu do phajana thongli Mama mapa oiba ani duna maja singdo thabak kari soya holamdi Nakhoi mayam wari tawduna poluchu haina thadorakli Nupa macha mayam daso terrace da karakto na phamli makhoi masen wari sunu ngairi Benjamin do matha sarap tawba manna
ꯑꯩꯈꯣꯏ ꯃꯇꯥꯎ ꯁꯨꯌꯦꯟ ꯁꯅꯥꯁꯦ ꯕꯣꯠꯁꯤꯗ ꯀꯥꯍꯜꯂꯛꯎ ꯀꯥꯕꯨ ꯀꯥꯑꯗꯤ ꯏꯕꯥꯅꯤ ꯀꯣꯏꯅꯔꯗꯣꯏꯅꯤ ꯀꯥꯏꯅ ꯑꯩꯅ ꯑꯣꯐꯦꯂꯤꯌꯥꯗ ꯍꯥꯏꯈ꯭ꯔꯤꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯔꯗꯥꯟꯁꯨ ꯃꯌꯥ ꯍꯤꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯍꯣꯏꯅꯦ ꯚꯥꯏ ꯅꯪ ꯀꯝꯗꯧꯕ ꯇꯥꯔꯦ ꯑꯣꯐꯦꯂꯤꯌꯥꯗꯣ ꯕꯣꯠ ꯀꯌꯥꯝ ꯀꯟ ꯈꯣꯝꯖꯈꯤꯕꯅꯤꯅꯦ ꯃꯥꯜꯀꯝꯅꯁꯨ ꯖꯣꯔꯗꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯕꯦꯟꯖꯥꯃꯤꯟ ꯅꯪ ꯑꯣꯐꯦꯂꯤꯌꯥ ꯀꯣꯏꯕ ꯇꯥꯕꯅꯤ ꯕꯦꯟꯖꯥꯃꯤꯟꯗꯣ ꯍꯟꯗꯛꯇꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯣꯏꯗ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯂꯒꯦ ꯕꯦꯟꯖꯥꯃꯤꯟꯒꯤ ꯋꯥꯗꯨꯗ ꯁꯨꯌꯦꯟ ꯁꯅꯥꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯀ꯭ꯋꯥꯛꯃꯥꯟꯕ ꯅꯪꯅ ꯎꯔꯣꯛ ꯃꯥꯟꯕꯤꯗꯣ ꯐꯪꯖꯕꯗꯤꯅꯦ ꯂꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯄꯒꯨꯝꯂꯦꯅ ꯁꯨꯌꯦꯟ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯃꯔꯛꯇꯨꯗ ꯕꯦꯟꯖꯥꯃꯤꯟꯁꯨ ꯑꯗꯨꯝ ꯅꯣꯛꯄ ꯌꯥꯎꯔꯤ ꯃꯍꯥꯛ ꯁꯥꯎꯗꯦ ꯁꯨꯌꯦꯟ ꯁꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ ꯑꯣꯐꯦꯂꯤꯌꯥꯗ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯣ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛꯇꯗ ꯆꯞ ꯃꯥꯟꯅꯅ ꯀꯩ ꯍꯥꯏꯕ ꯕꯦꯟꯖꯥꯃꯤꯟ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯅꯧꯊꯔꯒ ꯀꯨꯆꯨ ꯃꯨꯕ ꯔꯥꯁꯤ ꯂꯩꯕꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏ ꯍꯥꯏꯔꯤꯕ ꯍꯟꯗꯛꯃꯛꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯋꯥ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯅꯣꯛꯄꯗꯣ ꯈꯔ ꯐꯔꯛꯂꯒ ꯁꯨꯌꯦꯟ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯅꯪꯅꯕꯨ ꯕꯣꯠ ꯀꯥꯔꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯁꯤꯡꯒꯜ ꯑꯣꯏꯔꯤꯕ ꯌꯥꯎꯔꯤꯁꯤꯡꯁꯤꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯁꯦꯝꯕꯤꯅꯤ ꯍꯥꯏꯈꯤꯕꯗꯨꯅ ꯀꯝꯗꯧꯒꯦ ꯈꯜꯂꯦ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯌꯥꯔꯣꯏꯕꯣ ꯁꯨꯌꯦꯟ ꯁꯅꯥꯅ ꯈꯨꯝꯒꯦꯅ ꯃꯌꯥꯗꯨ ꯀꯥꯊꯣꯔꯛꯄꯗ ꯀꯗꯣꯝꯗꯒꯤꯅꯣ ꯃꯥꯜꯀꯝ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯦꯛꯇ ꯈꯨꯝꯂꯤ ꯏ ꯀꯗꯥꯏꯗꯩ ꯃꯥ ꯃꯁꯥ ꯐꯥꯎꯕ ꯅꯨꯄꯤ ꯐꯪꯗꯗꯅ ꯁꯤꯡꯒꯜ ꯑꯣꯏꯔꯤꯁꯤꯗ ꯀꯗꯥꯏꯗꯒꯤ ꯃꯤꯒꯤ ꯃꯨꯛ ꯁꯦꯝꯕꯤꯕꯩ ꯋꯥꯅꯣ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯕꯦꯟꯖꯥꯃꯤꯟꯅꯁꯨ ꯃꯇꯦꯡ ꯁꯠ ꯄꯥꯡꯁꯜꯂꯛꯂꯤ ꯍꯣꯏꯅꯦ ꯃꯥꯜꯀꯝ ꯅꯪ ꯍꯥꯏꯔꯤꯁꯤꯗ ꯀꯛꯅꯤꯡꯉꯥꯏ ꯋꯥꯕꯨ ꯌꯥꯎꯗ꯭ꯔꯦ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯤ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯍꯥꯏꯔꯛꯂꯤ ꯅꯣꯏꯅ ꯈꯪꯗꯕ ꯌꯥꯝ ꯂꯩꯗ ꯃꯥꯜꯀꯝꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯕ ꯁꯨꯌꯦꯟ ꯁꯅꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯗꯨꯅ ꯅꯇꯩꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯂꯣ ꯃꯥꯜꯀꯝ ꯍꯥꯏꯕ ꯆꯨꯏꯍꯥ ꯁꯨꯌꯦꯟ ꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡ ꯃꯥꯜꯀꯝ ꯃꯁꯥꯃꯛꯁꯨ ꯐꯥꯒꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯍꯣꯌꯥꯝꯕꯨꯡ ꯁꯨꯌꯦꯟ ꯁꯅꯥꯅ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯅꯣꯏ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨꯀꯣ ꯀꯨꯏꯔꯣꯏ ꯐꯠ ꯍꯜꯂꯛꯀꯦ ꯐꯥꯒꯤꯅꯤ ꯈꯜꯂꯗꯨꯅ ꯅꯣꯛꯂꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯁꯨꯌꯦꯟ ꯁꯅꯥꯗꯨ ꯃꯥꯜꯀꯝꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯤ ꯃꯥꯜꯀꯝꯁꯨ ꯅꯣꯛꯇꯅ ꯃꯇꯨꯡꯗ ꯏꯟꯅꯔꯤ ꯃꯆꯤꯟꯁꯨ ꯂꯦꯞꯇꯦ ꯏꯇꯩꯃꯁꯤꯅꯦꯅ ꯅꯪ ꯑꯩꯉꯣꯟꯗ ꯎꯠꯇꯣꯏꯁꯦ ꯅꯪꯒꯤ ꯀꯥꯗ ꯊꯦꯠꯄ ꯏꯆꯦ ꯑꯃ ꯃ꯭ꯔꯨꯅꯥꯜ ꯊꯥꯔꯀꯨꯒꯤ ꯐꯣꯇꯣꯗꯨꯔꯣ ꯁꯨꯌꯦꯟ ꯁꯅꯥꯗꯣ ꯆꯣꯡꯂꯝ ꯆꯥꯗꯕ ꯃꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ ꯃꯥꯜꯀꯝꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯦ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯂꯝꯃꯤ ꯏꯆꯦ ꯑꯃꯗꯣ ꯆꯍꯤꯗꯤ 30+ ꯑꯣꯏꯔꯝꯃꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯆꯍꯤ 10 ꯐꯥꯎꯁꯨ ꯐꯥꯠꯇ꯭ꯔꯤꯕ ꯍꯣꯏꯗ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦꯅꯦ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯑꯉꯥꯡꯅ ꯍꯜꯂꯧ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯍꯦꯟꯒ ꯂꯩꯄꯣꯠꯇꯦꯗ ꯍꯟꯗꯛꯇꯤ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯟꯅꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯒꯥꯔꯤꯗ ꯆꯠꯁꯤꯔꯣ ꯅꯪꯒꯤꯗ ꯆꯠꯁꯤꯔꯣ ꯃꯥꯜꯀꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯂꯝꯁꯦ ꯑꯉꯥꯡ ꯅꯠꯇꯕꯅꯤꯅ ꯃꯥꯂꯪꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡ ꯂꯣꯏ ꯆꯠꯁꯤꯗꯅ ꯋꯥꯆꯣꯏ ꯉꯥꯡꯂꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯣ ꯊꯣꯛꯂꯒꯦ ꯑꯩ ꯏꯃꯥꯁꯤꯒ ꯕꯥꯕꯨꯡꯒꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ ꯃꯃꯥꯟꯅꯕꯩ ꯋꯥꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯏꯔꯧ ꯂꯥꯎꯊꯣꯛꯂꯒ ꯑꯉꯛꯄ ꯁꯛꯐꯝꯗ ꯌꯦꯡꯂꯛꯂꯤ ꯃꯥꯜꯀꯝꯗꯣ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯁꯨꯌꯦꯟ ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯆꯥꯛꯁꯪꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯥꯜꯀꯝꯁꯨ ꯏꯉꯛꯉꯛꯅ ꯃꯄꯥꯟꯔꯣꯝꯗ ꯊꯣꯔꯛꯂꯤ ꯁꯨꯌꯦꯟ ꯁꯅꯥꯗꯨ ꯃꯄꯥꯕꯨꯡꯅ ꯑꯦꯟꯁꯥꯡ ꯊꯣꯡꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤ ꯄꯥꯕꯨꯡ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯣꯡꯕ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯁꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯣꯏꯔꯦ ꯄꯥꯕꯨꯡꯁꯨ ꯊꯥꯡꯊꯔꯒꯦꯅ ꯇꯧꯔꯝꯂꯤꯕꯅꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯌꯦꯟ ꯁꯅꯥꯗꯨ ꯁꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ ꯃꯈꯨꯠꯇ ꯇꯤꯐꯤꯟ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯅ ꯊꯥꯡꯊꯕꯗ ꯉꯥꯏꯔꯤꯕ ꯈꯥꯡꯗꯨꯗꯒꯤ ꯑꯦꯟꯁꯥꯡꯗꯣ ꯈꯥꯕꯩ 5-6 ꯖꯣꯕ ꯇꯤꯐꯤꯟꯗꯨ ꯊꯟꯅꯕ ꯍꯥꯞꯆꯤꯜꯂꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯗꯨ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯇꯧꯏꯗꯨꯅ ꯀꯅꯥꯒꯤ ꯃꯨꯛ ꯈꯥꯛꯈꯤꯒꯦ ꯍꯥꯏꯅꯣ ꯀꯨꯏꯖꯗꯦ ꯃꯄꯥꯕꯨꯡꯁꯤꯗꯗꯤ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯃꯆꯥ ꯑꯣꯏꯕ ꯁꯨꯌꯦꯟ ꯁꯅꯥꯅꯁꯨ ꯈꯥꯛꯇꯨ ꯅꯠꯇꯦꯗ
ꯍꯧꯖꯤꯛ ꯊꯤꯜꯂꯨꯗꯣꯏꯅꯤ ꯀꯅꯥꯒꯤꯗ ꯊꯤꯜꯂꯨꯗꯣꯏꯅꯣ ꯍꯦ ꯄꯨꯡꯁꯤꯁꯨ 7 ꯃꯈꯥꯏ ꯇꯥꯁꯤꯜꯂꯛꯑꯦ ꯄꯨꯡ 8 ꯃꯈꯥꯏꯕꯨ ꯀꯩꯅꯣ ꯌꯥꯝ ꯉꯜꯂꯤꯗ ꯄꯥꯕꯨꯡ ꯍꯣ ꯑꯗꯨꯕꯣꯕ ꯅꯃꯥꯟꯅꯕ ꯀꯅꯥꯒꯤꯗ ꯀꯔꯤ ꯂꯝꯗ ꯊꯤꯜꯂꯨꯗꯣꯏꯅꯣ ꯍꯥꯏꯕ ꯁꯨꯌꯦꯟꯁꯅꯥꯁꯨ ꯅꯣꯛꯃꯤ ꯑꯄꯟꯕ ꯂꯩꯇꯦ ꯈꯨꯝꯂꯛꯂꯤ ꯍꯣ ꯅꯃꯧ ꯅꯨꯄꯤ ꯍꯣꯏꯗ ꯊꯤꯜꯂꯨꯒꯦ ꯂꯝꯁꯨ ꯅꯥꯞꯄ ꯅꯠꯇꯦ ꯀꯩꯁꯥꯝꯄꯥꯠꯇꯅꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯒ ꯃꯆꯥꯗ ꯌꯦꯡꯉꯛꯏ ꯏꯉꯛ ꯉꯛꯅ ꯍꯩ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯍꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯕꯨꯡ ꯃꯜꯀꯝ ꯌꯥꯎꯔꯤꯕꯅꯤꯅ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯁꯨꯌꯦꯟꯁꯅꯥꯅ ꯇꯤꯐꯤꯟꯗꯨ ꯅꯤꯡꯊꯤꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯛꯂꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯗꯨ ꯃꯆꯥꯅꯨꯄꯥꯅ ꯃꯜꯀꯝ ꯌꯥꯎꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯥꯁꯤꯅ ꯃꯇꯣꯝꯇ ꯆꯠꯇꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯈꯪꯍꯜꯂꯝꯅꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯗꯣꯔꯛꯂꯤ ꯁꯨꯌꯦꯟꯁꯅꯥ ꯃꯥꯁꯨ ꯊꯣꯡꯖꯤꯟ ꯋꯥꯡꯕ ꯂꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇ ꯆꯠꯅ ꯃꯄꯥꯕꯨꯡꯗ ꯑꯁꯤꯃꯗꯤ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦ ꯊꯦꯡꯂꯛꯀꯅꯨꯀꯣ ꯁꯠ ꯄꯤꯔꯝꯃꯒ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯥꯛꯁꯪꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯒꯝ ꯊꯣꯔꯛꯂꯤ ꯃꯃꯥꯁꯤꯗꯗꯤ ꯏꯃꯥꯟꯅꯕꯒꯤ ꯑꯦꯟꯁꯥꯡ ꯊꯤꯜꯂꯨꯒꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯝꯕꯅꯤ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕ ꯃꯆꯥꯁꯤꯅ ꯁꯨꯌꯦꯟꯁꯅꯥ ꯃꯥꯅ ꯃꯪꯒꯣꯜ ꯌꯧꯔꯛꯄꯗ ꯃꯜꯀꯝꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗꯨꯗ ꯐꯝꯂꯒ ꯐꯣꯟ ꯀꯟꯅ ꯃꯦꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯂꯝꯕꯗꯨ ꯆꯦꯞ ꯂꯦꯞꯂꯒ ꯁꯨꯌꯦꯟꯁꯅꯥꯗꯨ ꯏꯁꯧ ꯇꯧꯔꯛꯂꯤ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯦꯡꯁꯤꯟꯈ꯭ꯔꯄꯣꯠꯅꯤꯍꯦ ꯅꯪ ꯅꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯍꯨꯠ ꯂꯩꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯗ ꯌꯦꯡꯊꯣꯔꯛꯂꯤ ꯃꯃꯥꯟꯅꯕꯗꯨꯅ ꯃꯈꯨꯠꯇ ꯇꯤꯐꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯝꯕꯗ ꯎꯕꯗ ꯏꯉꯛ ꯑꯃꯨꯛ ꯉꯛꯅ ꯋꯥꯍꯪ ꯇꯧꯔꯛꯂꯤ ꯀꯩꯒꯤꯅꯣ ꯇꯤꯐꯤꯟꯗꯨꯅ ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯇꯤꯐꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯦꯟꯁꯥꯡꯅꯤ ꯊꯤꯜꯂꯨꯁꯦꯕ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯗꯨ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯍꯪꯂꯛꯂꯤ ꯀꯅꯥꯒꯤꯗ ꯏꯇꯨꯒꯤꯗ ꯑꯁꯤ ꯍꯥꯏꯅ ꯁꯨꯌꯦꯟꯁꯅꯥꯗꯣ ꯁꯨꯃꯥꯡ ꯇꯝꯅ ꯒꯝ ꯀꯨꯝꯊꯈ꯭ꯔꯤ ꯃꯜꯀꯝꯁꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯉꯛ ꯉꯛꯅ ꯇꯍꯥ ꯍꯪꯖꯔꯛꯏ ꯀꯩꯅꯣ ꯑꯩ ꯈꯪꯍꯟꯗꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪ ꯀꯣꯏꯔꯝꯃꯤꯁꯤꯕꯣ ꯁꯨꯌꯦꯟꯁꯅꯥꯗꯣ ꯃꯃꯥꯟꯅꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯒꯥꯔꯤꯁꯦ ꯅꯪ ꯊꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯠꯂꯤꯕ ꯈꯪꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯂꯧꯊꯣꯛꯀꯗꯕꯒꯤ ꯈꯣꯝꯖꯤꯜꯂꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯃꯜꯀꯝꯅ ꯒꯥꯔꯤꯒꯤꯗꯤ ꯑꯩꯒꯤꯗ ꯆꯠꯂꯁꯤ ꯌꯥꯔꯦ ꯂꯥꯎ ꯁꯨꯌꯦꯟꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯜꯀꯝꯅ ꯒꯥꯔꯤꯁꯤꯗꯤ ꯅꯪ ꯊꯧꯔꯣ ꯅꯪ ꯑꯗꯨꯝ ꯊꯧꯔꯣ ꯅꯇꯨꯒꯤ ꯃꯌꯨꯝꯗꯣ ꯑꯩ ꯈꯪꯗꯦꯅꯦ ꯃꯍꯥꯁꯣꯏ ꯅꯪꯕꯣ ꯀꯩꯁꯥꯝꯄꯥꯠꯇ ꯃꯈꯥ ꯇꯥꯅꯔꯨꯗ꯭ꯔꯦ ꯑꯅꯤꯗꯨ ꯃꯜꯀꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯁꯨꯌꯦꯟꯁꯅꯥꯅ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯉꯁꯤꯗꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯈꯔ ꯉꯟꯅ ꯄꯨꯡ 8 ꯃꯈꯥꯏ ꯐꯥꯎꯕ ꯇꯐꯥꯗ꯭ꯔꯤꯉꯩ ꯆꯤꯡꯂꯩꯁꯅꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯁꯣꯝꯗꯁꯨ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯥꯒꯤ ꯐꯣꯟꯒꯤ ꯔꯤꯡ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯐꯟ ꯍꯦꯛꯇ ꯐꯃꯨꯡꯗꯨꯗꯒꯤ ꯆꯣꯡꯊꯩ ꯍꯦꯛ ꯆꯣꯡꯊꯔꯛꯄꯒ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯐꯣꯟꯗꯨ ꯇꯞ ꯂꯧꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛꯁꯤ ꯀꯅꯥꯅꯣ ꯌꯦꯡꯂꯤ ꯅꯣꯛꯐꯦꯠꯀ ꯇꯧꯖꯔꯤ ꯄꯣꯠꯅꯤ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯤꯁꯛꯇꯨꯃꯛ ꯑꯣꯏꯔꯝꯂꯕꯗ ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯁꯠ ꯍꯦꯛ ꯄꯥꯏꯈꯠꯇꯦ ꯃꯉꯥꯎ ꯈꯔ ꯊꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯄꯨꯛꯅꯤꯡꯗꯁꯨ ꯅꯣꯛꯃꯤ ꯁꯣꯟꯖꯔꯛꯂꯤ ꯑꯍꯥꯟꯕ ꯍꯦꯛ ꯇꯧꯔꯛꯄꯒ ꯐꯩꯕꯤꯗꯧ ꯅꯠꯇꯦ ꯑꯩꯗꯤ ꯍꯥꯏꯅ ꯑꯍꯥꯟꯕ ꯇꯧꯔꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯝꯗꯦ ꯅꯨꯄꯥꯁꯤꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯇꯧꯔꯛꯂꯤ ꯍꯟꯗꯛꯁꯨ ꯇꯧꯔꯛꯄꯒ ꯄꯥꯏꯕꯤꯕ ꯅꯠꯇꯦ ꯔꯤꯡ ꯇꯠꯂꯝꯗꯥꯏꯗꯒ ꯄꯥꯏꯈꯠꯂꯤꯕ ꯄꯣꯠꯅꯤ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯗꯨꯗꯤ ꯏꯆꯝ ꯍꯦꯛ ꯆꯝꯃꯤ ꯍꯜꯂꯣ ꯑꯁꯣꯝꯗꯒꯤ ꯆꯍꯤꯅ ꯅꯝꯕꯣ ꯄꯣꯔꯛꯂꯕ ꯅꯨꯄꯥꯁꯤꯁꯨ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯀꯣꯜ ꯂꯥꯛꯑꯦꯕ ꯈꯪꯅ ꯄꯥꯏꯈꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯁꯅꯥ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯂꯝꯍꯦꯟꯕꯤ ꯃꯉꯥꯎ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯤ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯈ꯭ꯔꯤ ꯅꯣꯛꯃꯤꯕꯗꯨ ꯍꯦꯟꯖꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯈꯪꯍꯟꯗꯦ ꯅꯨꯄꯥꯁꯤꯗꯗꯤ ꯃꯍꯥꯛ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯁꯛꯀꯛ ꯊꯛꯂꯛꯇꯛ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤ ꯄꯣꯠꯅꯤ ꯀꯩ ꯑꯔꯨꯕ ꯂꯩꯒꯦ ꯀꯣꯜ ꯇꯧꯔꯛꯏꯁꯤꯕꯣ ꯃꯥꯅ ꯊꯥꯔꯤꯕ ꯈꯣꯟꯗꯥꯁꯤꯗ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯃꯔꯩ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯜꯂꯨꯔꯤꯗꯨꯒ ꯇꯥꯌꯣꯟꯅꯔꯤ ꯅꯨꯄꯥ ꯃꯍꯥꯛꯇꯤ
ꯁꯧꯔꯛꯄꯒꯤ ꯃꯍꯣꯠ ꯃꯔꯩ ꯇꯧꯔꯛꯄꯒꯤ ꯃꯍꯣꯠ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯅꯣꯛꯅꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯀꯧꯔꯛꯂꯤ ꯁꯅꯥ ꯍꯣ ꯁꯅꯥꯎ ꯈꯨꯝꯂꯛꯇꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯆꯤꯡꯂꯩꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯗꯨ ꯅꯨꯄꯥꯁꯤꯅ ꯊꯑꯣꯏꯅ ꯇꯥꯁꯤꯟꯗꯦ ꯃꯌꯥ ꯍꯤꯒꯠꯂꯛꯏ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯔꯝꯕ ꯃꯥꯏꯊꯣꯡꯒꯗꯣ ꯈꯨꯗꯛꯇ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯤ ꯆꯤꯡꯁꯥꯡꯁꯨ ꯅꯣꯛꯈꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯀꯩꯗꯧꯕꯩꯅꯣ ꯁꯅꯥ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇꯦ ꯅꯨꯄꯥꯁꯤꯁꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯦ ꯅꯣꯛꯄꯗꯨ ꯈꯔ ꯐꯥꯊꯔꯒ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯍꯟꯗꯛꯇꯤ ꯏꯁꯧ ꯂꯪꯂꯤ ꯈꯨꯝꯂꯛꯂꯤ ꯆꯤꯡꯂꯩꯗꯣ ꯉꯁꯥꯏ ꯑꯆꯥꯄꯣꯠ ꯄꯤꯖꯔꯒ ꯁꯥꯎꯕ ꯊꯦꯝꯃꯤꯅꯦꯅ ꯊꯦꯝꯈ꯭ꯔꯗꯨꯗꯤ ꯑꯆꯥꯄꯣꯠ ꯄꯤꯖꯕꯗꯒꯤ ꯁꯥꯎꯕ ꯐꯔꯕꯣ ꯑꯗꯨ ꯉꯥꯛꯁꯨ ꯅꯠꯇꯦꯀꯣ ꯑꯩꯅ ꯁꯥꯎꯕ ꯐꯩꯁꯦ ꯀꯔꯤ ꯃꯔꯝꯗꯩꯅꯣ ꯁꯥꯎꯕ ꯐꯔꯤꯁꯤꯕꯣ ꯑꯩꯈꯣꯏ ꯁꯥꯅꯥꯅ ꯏꯍꯟ ꯍꯦꯛ ꯍꯟꯅꯨꯔꯒ ꯑꯗꯨꯐꯥꯎ ꯈꯪꯖꯗꯕ ꯈꯪꯖꯗꯕꯗꯨꯅꯕꯨ ꯍꯪꯂꯤꯅꯤ ꯑꯉꯥꯡ ꯅꯉꯣꯟꯗ ꯈꯠꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯉꯁꯥꯏ ꯀꯀꯥꯝꯆꯥꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯩꯅ ꯃꯅꯤꯡꯗ ꯇꯣꯡꯂꯤꯗꯨꯗꯤ ꯑꯗꯩ ꯀꯀꯥꯝꯆꯥꯒꯤ ꯈ꯭ꯋꯥꯡꯗꯨꯁꯨ ꯀꯣꯟꯍꯜꯂꯤ ꯑꯗꯩꯗꯤ ꯀꯀꯥꯝꯆꯥꯅ ꯏꯁꯩꯁꯨ ꯁꯛꯄꯤꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯑꯁꯣꯝꯗ ꯅꯨꯄꯥꯗꯣ ꯃꯀꯣꯛꯇꯨ ꯇꯞꯂꯞ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯅꯣꯛꯏ ꯈꯣꯟꯖꯦꯜ ꯊꯣꯛꯍꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯅꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯂꯤ ꯀꯀꯥꯝꯆꯥꯅ ꯑꯩꯁꯦ ꯅꯨꯡꯁꯤꯔꯤ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯜꯂꯒ ꯆꯨꯝꯅ ꯈꯨꯝꯂꯛꯏ ꯅꯨꯄꯥꯁꯤꯗ ꯀꯅꯥ ꯍꯥꯏꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯖꯔꯦꯉꯣ ꯚꯥꯞꯅ ꯗꯣꯂꯥꯟ ꯋꯥꯡꯅ ꯁꯥꯒꯠꯆꯅꯨꯀꯣ ꯅꯤꯡꯈꯥꯏꯔꯛꯄꯗ ꯐꯤꯕꯝ ꯇꯥꯔꯣꯏꯀꯣ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯍꯟꯗꯦ ꯃꯔꯩꯒꯗꯨ ꯀꯣꯟꯊꯔꯒ ꯀꯦꯁꯤꯟꯅꯔꯞ ꯍꯥꯏꯔꯛꯂꯤ ꯆꯨꯝꯕꯥꯜꯅ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯅꯇꯧꯗꯨꯅꯅꯦ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯑꯗꯨꯝ ꯇꯥꯛꯏ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯅꯨꯄꯥꯁꯤ ꯅꯣꯛꯊꯣꯔꯛꯂꯦ ꯅꯣꯛꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯁꯅꯥ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯅꯪꯁꯦ ꯅꯨꯡꯁꯤꯅ ꯉꯥꯡꯕꯤꯌꯨ ꯀꯀꯥꯝꯆꯥ ꯉꯥꯡꯅ ꯁꯥꯟꯅꯕ ꯁꯨꯡꯍꯩ ꯍꯦꯛ ꯌꯥꯗꯕꯁꯤꯕꯨ ꯀꯩꯅꯣ ꯃꯤ ꯀꯦꯁꯤꯟꯅꯔꯝꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣ ꯀꯀꯥꯝꯆꯥ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯍꯣꯡꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯏꯉꯛꯈ꯭ꯔꯗꯨꯅ ꯀꯩꯅꯣꯝ ꯇꯧꯔꯛꯏꯗꯨꯅ ꯏꯁꯧꯒꯁꯨ ꯂꯥꯡꯁꯤꯜꯂꯛꯂꯤ ꯆꯤꯡꯂꯩ ꯁꯅꯥꯗꯣ ꯏꯪꯒꯤꯠ ꯏꯔꯥꯡꯒꯁꯨ ꯌꯥꯝ ꯈꯪꯗꯕꯁꯤꯕꯨ ꯀꯩꯅꯣꯕ ꯈꯪꯗꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯕ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯅꯦ ꯅꯪꯁꯦ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟ ꯂꯩ ꯃꯔꯛ ꯊꯠꯆꯤꯟꯗꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯤ ꯃꯅꯤꯡ ꯇꯝꯅ ꯂꯥꯡꯍꯜꯂꯤ ꯂꯦꯞꯇꯦ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯏꯁꯧ ꯂꯥꯡꯕꯗꯨ ꯑꯩꯗꯤꯅꯦ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ ꯑꯁꯨꯛ ꯑꯣꯠꯄꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯅꯨꯡꯁꯤꯔꯝꯕꯗꯒꯤ ꯐꯨꯅꯤꯡꯂꯛꯄ ꯍꯥꯏꯗꯨ ꯌꯧꯔꯕꯅꯦ ꯑꯩ ꯈꯨꯠ ꯌꯥꯝ ꯁꯥꯎꯒꯠꯂꯛꯏꯗ ꯊꯦꯝꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯆꯤꯡꯁꯥꯡꯅ ꯑꯗꯨꯕꯨ ꯊꯦꯝꯕꯤꯔꯛꯇꯦ ꯊꯦꯝꯕꯤꯔꯛꯄꯩ ꯃꯍꯨꯠ ꯀꯔꯦꯝꯅꯕꯒꯤ ꯋꯥꯉꯥꯡꯗ ꯅꯣꯛꯃꯤꯒ ꯍꯥꯏꯔꯛꯂꯤ ꯁꯥꯎꯔꯣ ꯅꯅꯤꯡꯇꯝꯅ ꯑꯩ ꯀꯩꯁꯨ ꯌꯦꯠꯆꯔꯣꯏꯗ ꯑꯩ ꯏ ꯀꯥꯔꯛꯏꯀꯣ ꯀꯥꯎ ꯑꯩ ꯁꯥꯎꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯕꯅꯤꯀோ ꯑꯩꯒꯤ ꯊꯥꯖꯤꯟꯁꯤꯗ ꯑꯩꯒꯤ ꯁꯥꯎꯅꯤꯡꯕ ꯏ ꯀꯥꯔꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯝ ꯐꯥꯖꯤꯜꯂꯤꯅꯤꯀꯣ ꯑꯩ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤꯀꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯥꯖꯤꯟꯕꯤꯌꯨ ꯍꯥꯏꯒꯦ ꯁꯥꯎꯅꯤꯡꯕ ꯏ ꯀꯥꯅꯤꯡꯕ ꯃꯌꯥꯝꯗꯣ ꯅꯅꯤꯡꯇꯧ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯅ ꯍꯟꯅꯨꯕ ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯀꯣꯜꯒ ꯁꯨꯛꯇꯧ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯨ ꯁꯥꯎꯅ ꯐꯠ ꯀꯛꯊꯠꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯗꯨꯒ ꯃꯆꯤꯟꯒꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯣꯜ ꯍꯦꯛ ꯀꯛꯊꯠꯈꯤꯕꯒ ꯁꯣꯝꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯅꯣꯛꯂꯤ ꯑꯗꯨꯗꯒꯤ ꯅꯣꯛꯂꯝꯕꯗꯨ ꯈꯔ ꯇꯞꯊꯔꯛꯂꯒ ꯃꯆꯤꯟꯗ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯑꯃꯨꯛ ꯁꯣꯟꯖꯔꯛꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯁꯤ ꯉꯥꯡꯁꯤꯅ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯊꯃꯣꯏꯁꯤꯅꯗꯦ ꯅꯤꯡꯁꯥ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯁꯣꯜꯂꯛꯂꯤ ꯉꯥꯏꯌꯨꯀꯣ ꯃꯇꯝ ꯈꯔꯗꯤ ꯁꯅꯥ ꯉꯥꯏꯔꯝꯅꯤꯗ ꯁꯅꯥꯅ ꯃꯥꯒꯤ ꯀꯀꯥꯝꯆꯥꯕꯨ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯥꯜꯀꯝꯒ ꯁꯨꯌꯦꯟ ꯁꯅꯥꯒꯗꯨ ꯀꯩꯁꯥꯝꯄꯥꯟ ꯖꯪꯁꯟ ꯌꯧꯔꯛꯂꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯒ ꯂꯝꯕꯤ ꯃꯇꯥꯏꯗ ꯊꯩꯖꯤꯜꯂꯒ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯖꯞ ꯈꯥꯝꯃꯤ ꯃꯥꯜꯀꯝꯅ ꯒꯥꯔꯤ ꯈꯥꯝꯂꯛꯄꯗꯨꯗ ꯏꯉꯛꯅ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯁꯨꯌꯦꯟ ꯁꯅꯥꯅ ꯀꯩꯅꯣ ꯃꯨꯛꯁꯣꯏꯗ ꯈꯥꯝꯃꯤꯁꯤꯅ ꯃꯥꯜꯀꯝꯁꯨ ꯃꯃꯥꯏꯗꯣ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇ ꯈꯨꯝꯂꯛꯏ ꯏꯁꯧ ꯂꯥꯡꯂꯞ ꯇꯧꯅ ꯈꯥꯝꯗꯨꯗꯤ ꯀꯩꯅꯣ ꯅꯣꯏ ꯅꯇꯨꯗꯨꯒꯤ ꯃꯌꯨꯝꯗꯣ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯂꯩꯀꯥꯏꯗꯨꯗꯁꯨ ꯅꯪꯅ ꯍꯥꯏꯔꯛꯇꯦ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯍꯥꯄꯥꯄꯤ ꯅꯪ ꯑꯃ ꯂꯩꯀꯥꯏ ꯑꯗꯨ ꯑꯗꯥ ꯇꯣꯛꯈ꯭ꯔꯣ
Anjali thongal khamu garido. Hairakliba matawgi wadu tabada Malcolm da ingangakladana mamit mana iraw laukthokduna makokdo hotlayduna gari maningda tongliba mataw denglakli. Namidang oirabaso lambi sorok mayna pungan nganbanina suyen sana maso maruptuna ingangakna mangon denglakliba do mayek singna oy haira imaso mong hada. Koino kay midengno haina kidre oiba. Ingangakpa kontok da hanglai wahangoy na Malcolm so. Kay haban ho jukidubo kanagi thongal de kham haban. Anjali gid haikibra natraga aina saranturan takibo oidoira. Saranturan takiba nate chumna taini nangdo. Karam Anjali no nang haisibo. Handak ti suyen sanado isaw lang e. Tola bisakman bay bungo. Nang ngasi aina I karaktana nambul tural sila thadara hat kaniko. Malcolm maso Anjali ka hairakpaduda babti dum tarabani. Adobo tangi yang nang tasinadribani. Gari do mong start awoduna thawba haurakli. Asumna so hairakli machinda. Luraba nambul tural ki ising sida nang nebu thadadringay niya. Makhong mari panba gari amada hekta safu kana thomjin jahurage thawriba gari si. Adudi nang soisupuna utwantuna hakjang si malim imagi lemai sida tilledana. Thawai sibudi nang naina tawjarubadugi matung ina heldara heavendara adum jomrasna thokpu jakrani. Hoine nang na norokta aina lairam lenda. Norok toiraso kashu kaidida. Aidi accident thoklaga sidi siauda phibam chadana ha kamna hingdo sharu norok talai jarabaduna hena phain khalim. Handak tinong lai sayan sanado. Mathong chadaba maruptugi wadu tabada. Malcolm maso sayan sanagi matung inaduna noglagli. Kuy haudik Anjali gi thongal yorapadu so.